skin prep ตลอดเลยแบบแล้วถูมาม่ามากันมั้งHik chang bom jitla token counter am lai gani ba baklong nam chile ta na เอาว่าเลยแบบก็นะมันพม่ามาก็สักทีนี้จิกันยาวอ่ะ koi de exchange la bravo ya de shina kana ความเดือดน้องไง Hi ma'am คุยดูงานสิ money exchange กี่คุยจะทำมุชตัวนี้บอกว่า money exchange กี่จะตัวนี้ให้ไปดีกันดูคุยกี่มาสิงคโปร์ดอลลาร์กับมาเลเซียนริงกิตก็ดู exchange ตัวจะตัวนี้ห่างกันตัวก็ดูตัวโฮเดรบอกคุยดูดูนะงานสิจัดละเสียนะคุณบ้านนี้โดยเฉลี่ยเลยจัดเกี่ยวตัวนี้ดูแม่คุยกันดูตัวบอกกี่ให้ตายไอ้เมคอัพกี่สมนุตีไอ้เนี่ยเมคอัพตัวบุดูดูซูดูให้เพชรมาเต็มที่ขับเจอร์กี่บอกว่าแฮมให้ไปดีนะเต้ดูยังบิโอดูคุยจัดไปดูซูดูขับเจอร์กี่อันนี้แม่อันนี้ลอยเบายังบิโรสกินเพรสตัวลอยเลยบอกว่า moisturizer sunscreen ไอ้ toner moisturizer sunscreen ไว้ตัวสิกตัวด้วยสิ primer ได้ละแก foundation ทารันได้แก primer จะดูน้อยก็สิ่งนั้นคิดตั้งแต่เลยไม่คิดตั้งแต่สมไอ้ยี่แต่นี่สมโตบ่พยายามให้ไว้นั่นแต่แบบสมเห็นมันน้ำตีไม่ชันแบบไม่กระตุกแบบ primer ได้เลยนะอันตัวเราก็กันเนาะ foundation ตัวเราแกตัวสีดังเนี่ยไอ้นั่นแต่ยี่สิก็อันตัวก็กันเนาะตัวเลยไอ้ซีซันไหนจะเอากันเนาะ bobby brown กี่ตัวไอ้นั่นซีซันไหนเขาสิสินุ่งไงตัวบรากันเนาะเดินเต็มเป็นไลmedium coverage ช่วยตัวเราฟังดิสิอีกริ่งกี่ก็ยังจงขัดแล้วมันแบบใครกินบ้างอันเตอร์นี่ไอ้ห่านุคนน่าสมัยนั้นกี่ต้องสเปรย์ตัวแบบหายไปdark circleก็เลยสิ blender จะน่าดูมันกันนะตัวแบบน้องสิเสียงกันแล้วอ่ะไอบรว์สิไอดีกันเนาะตรงที่ pencil เนี่ยต้อง use ตัวแบบก็ไอบรว์ pencil เนี่ยพี่สมจะพูดได้อ่ะสมัยน่ะสมเสด็จตรงอันนั้นก็ยังสลัดนี่นะตัวก็ตรงสมัยนั้นสันตัวเองสนุกสิเอากันปวดใจทำไม่ไหวจ้ะปาร์ดาสินะให้ดูกี่ตัวkabak sabak ada karena concealer nam tau karena yaad lagi bisum se bisum एक साथ लगाना सकते वह चेंज story powder ना set तौरगे कना दा ऐसा foundation का था आगे तो का powder था लोरे एक चिमान lip balm ते बकार lip balm ते शन केสิเชียวป้ายนะครับอายแชโดว์ไตระแกปิงเซดุมไตไปนั่งไลท์เป็นไตไปว่าสันกันหนูตัวกันตีบุกอ่ะ
ꯁꯣꯏꯔꯦ ꯃꯇꯩ ꯁꯤꯒꯤ ꯕ꯭ꯔꯥꯎꯟꯁꯦ ꯃꯤꯈꯥꯒꯤ ꯁꯤ ꯕ꯭ꯔꯥꯎꯟꯁꯦ ꯑꯣꯏꯅ ꯇꯩꯔꯒꯦꯕꯀꯣ ꯈꯤꯇꯪ ꯇꯩꯕꯩ ꯋꯥꯅꯤ ꯕ꯭ꯔꯥꯎꯟꯁꯦ ꯇꯩꯔꯦ ꯑꯩ ꯋꯤꯡꯁ ꯌꯥꯝꯅ ꯑꯗꯨꯝ ꯋꯤꯡꯁ ꯍꯥꯞꯄꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯃ ꯍꯥꯞꯄꯦꯅ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯍꯥꯞꯄꯦꯅ ꯑꯗꯒꯤ ꯁꯤꯒꯤꯁꯦ ꯁꯤ ꯃꯔꯛꯁꯤꯗꯤ ꯀꯩꯝ ꯇꯩꯔꯔꯣꯏꯕ ꯁꯤꯒꯤꯁꯤꯗ ꯁꯨꯃꯥꯏꯅ ꯑꯃ ꯍꯥꯞꯄꯁꯤꯗ ꯃꯁꯀꯥꯔꯥ ꯁꯪꯉꯒꯦ ꯇꯧꯔꯦ ꯃꯤꯠ ꯂꯣꯏꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯕ꯭ꯂꯁꯁꯦ ꯁꯤꯕꯨꯗꯤ ꯂꯩ ꯑꯗꯣ ꯑꯗꯣ ꯃꯥꯏꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯁꯦ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯅꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯄꯛꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯁꯤꯁꯦ ꯑꯃ ꯂꯩꯗ ꯌꯥꯔꯔꯣꯏ ꯕ꯭ꯂꯁꯔꯁꯦ ꯁꯤ ꯌꯥꯗ꯭ꯔꯦꯗꯣ ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯂꯤꯐ ꯇꯤꯟꯁꯦ ꯁꯤꯒꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩ ꯑꯗꯨꯝ ꯂꯤꯐ ꯇꯤꯟ ꯍꯥꯏꯗꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯂꯩꯕꯗ ꯑꯗꯨꯝ ꯇꯩꯌꯦꯕ ꯁꯤꯁꯦ ꯅꯨꯡꯉꯥꯏ ꯁꯤꯁꯤꯅ ꯑꯩꯅ ꯕ꯭ꯂꯁ ꯁꯥꯔꯒꯦ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯁ ꯊꯣꯝꯕ ꯃꯥꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯑꯩ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦꯕ ꯁꯨꯝ ꯑꯩꯅ ꯇꯧꯕꯗꯣ ꯑꯩꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯍꯥꯏꯇꯥꯔꯦ ꯍꯥꯏꯂꯥꯏꯇꯔ ꯈꯔ ꯊꯥꯔꯒꯦ ꯉꯁꯥꯏ ꯄꯥꯏꯁꯦ ꯍꯥꯏꯂꯥꯏꯇꯔꯅꯦꯕ ꯁꯤꯁꯦ ꯊꯥꯔꯅꯤ ꯈꯔ ꯍꯥꯏꯂꯥꯏꯇꯔ ꯑꯩ ꯅꯥꯇꯣꯟꯒ ꯑꯝꯇ ꯀꯣꯟꯇ꯭ꯔꯣꯜ ꯇꯧꯗꯦꯗ ꯈꯔ ꯒ꯭ꯂꯣ ꯀꯥꯅꯕ ꯍꯥꯏꯇꯥꯔꯦ ꯊꯥꯖꯜꯂꯦ ꯂꯣꯏꯔꯦ ꯑꯗꯒꯤ ꯂꯤꯞꯁꯇꯤꯛ ꯊꯥꯔꯅꯤ ꯁꯦꯇꯤꯡ ꯁ꯭ꯄ꯭ꯔꯦ ꯆꯥꯏꯔꯒꯦ ꯂꯣꯏꯔꯦ ꯁꯦꯇꯤꯡ ꯁ꯭ꯄ꯭ꯔꯦ ꯆꯥꯏꯔꯦ ꯗꯦꯟ ꯐꯥꯏꯅꯦꯜꯂꯤ ꯂꯤꯞꯁꯇꯤꯛ ꯑꯩꯒꯤ ꯑꯣꯜ ꯇꯥꯏꯝ ꯐꯦꯚꯣꯔꯥꯏꯠ ꯁꯤꯁꯦ ꯑꯗꯨꯝ ꯊꯥꯏ ꯅꯨꯡꯇꯤꯒꯤ ꯅ꯭ꯌꯨꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯁꯤꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯔꯤ ꯍꯧꯖꯤꯛꯀꯥꯟ ꯁꯤ ꯑꯗꯨꯝ ꯊꯥꯏ ꯑꯌꯥꯝꯕ ꯂꯤꯞꯁꯇꯤꯛꯁꯦ ꯑꯌꯥꯝꯕ ꯃꯦꯠ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯃꯦꯀꯞꯁꯤꯗ ꯂꯣꯏꯔꯦ ꯗꯦꯂꯤ ꯃꯦꯀꯞ ꯑꯩ ꯑꯗꯨꯝ ꯆꯠꯊꯣꯛꯄꯗ ꯊꯥꯏꯗꯣ ꯁꯤꯅꯤ ꯑꯩ ꯑꯦꯛꯁꯇ꯭ꯔꯥ ꯍꯩꯁꯨ ꯍꯩꯇꯦ ꯑꯗꯨꯒ ꯀꯌꯥ ꯍꯩꯕꯁꯨ ꯅꯠꯇꯦ ꯁꯜꯂꯦ ꯁꯝ ꯁꯦꯝꯃꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧ ꯂꯣꯏꯔꯦ
ꯂꯣꯏꯔꯦ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯂꯣꯏꯔꯦ ꯁꯝ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦ ꯑꯗꯨ ꯅꯣꯡꯗꯨ ꯆꯨꯏꯗꯨꯅ ꯉꯩ ꯁꯪꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯁꯤꯐ ꯇꯧꯕ ꯈꯣꯠꯄꯗꯣ ꯌꯥꯝꯅ ꯆꯤꯜꯂꯨꯔꯦꯕꯀꯣ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯔꯨꯕꯒꯤ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯒꯩ ꯁꯪꯗꯕꯅꯦ ꯑꯗꯣ ꯉꯁꯤ ꯆꯠꯊꯣꯛꯎꯔꯒꯦ ꯑꯗꯨꯅꯤ ꯂꯣꯏꯁꯜ ꯂꯣꯏꯔꯦ ꯃꯥꯁꯨ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯌꯥꯝ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯀꯩꯀꯩꯅꯣ ꯃꯊꯪ ꯁꯨꯝ ꯆꯠꯄꯗ ꯎꯠꯂꯛꯑꯒꯦ ꯀꯦꯞ ꯉꯥꯏ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯦ ꯑꯣꯔꯤꯌꯟ ꯑꯦꯛꯆꯦꯟꯖ ꯁꯤ ꯂꯩ ꯍꯦꯛ ꯆꯪꯐꯝꯁꯤꯗ ꯇꯣꯀꯟ ꯀꯥꯎꯟꯇꯔ ꯑꯃ ꯂꯩꯒꯅꯦꯕ ꯕꯛꯂꯣꯡ ꯅꯝꯁꯤꯜꯂꯦꯗꯅ ꯇꯣꯀꯟ ꯄꯤꯔꯛꯑꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯗꯤ 53ꯅꯦꯕ ꯑꯥꯗ ꯃꯣꯏꯒꯤ ꯀꯩꯅꯣꯝꯃ ꯗꯤꯁꯄ꯭ꯂꯦ 52 ꯇꯧꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯃꯊꯪ ꯇꯥꯏꯌꯦꯕ ꯏꯚꯤꯅꯤꯡꯁꯦ ꯃꯤ ꯍꯥꯡꯉꯦꯕ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯛꯄꯗꯣ ꯑꯗꯨꯀꯥꯟꯗꯗꯤ ꯄꯨꯡ ꯑꯃꯃꯨꯛ ꯉꯥꯏ ꯀꯩꯅꯣ ꯇꯣꯀꯟꯗꯣ ꯂꯩꯔꯦ ꯑꯩꯁꯤꯗ ꯐꯝꯃꯒ ꯅꯍꯥꯟꯈꯩꯗꯤ ꯃꯤ ꯆꯤꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯉꯁꯤꯗꯤ ꯃꯤ ꯀꯣꯝꯃꯝꯃꯦ ꯏꯚꯤꯅꯤꯡ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯃꯣꯏ ꯍꯥꯏꯁꯦ ꯄꯩꯁꯥ ꯑꯣꯏꯔꯒꯅ ꯉꯁꯤ ꯑꯗꯨꯝ ꯐꯪꯅꯤ ꯍꯥꯏꯕ ꯀꯦꯁ ꯑꯣꯏꯅ ꯑꯗꯣ ꯑꯦꯀꯥꯎꯟ ꯄꯥꯝꯃꯒꯅ ꯍꯌꯦꯡ ꯍꯥꯞꯄꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯦꯀꯥꯎꯟꯗ ꯑꯣꯏꯅ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯞꯍꯜꯂꯛꯑꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯛꯆꯦꯟꯖ ꯂꯣꯏꯔꯦ ꯀꯔꯦꯟꯁꯤꯁꯦ ꯄꯤꯔꯝꯃꯒ ꯃꯣꯏꯅ ꯑꯦꯀꯥꯎꯟꯗ ꯀꯥꯞꯄꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯑꯣꯔꯤꯌꯟ ꯑꯦꯛꯆꯦꯟꯖ ꯍꯥꯏꯕꯅꯤ ꯕꯁꯅꯨꯒꯨꯔꯤꯗ ꯂꯩ ꯁꯤꯁꯦ ꯅꯍꯥꯟꯒꯤ ꯑꯩꯅ ꯂꯥꯛꯑꯝꯕ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯀꯨꯏꯌꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯊꯨꯔꯦ ꯃꯣꯏꯁꯦ ꯃꯤ ꯀꯩ ꯍꯥꯏꯅꯤ ꯀ꯭ꯂꯣꯖꯤꯡ ꯇꯥꯏꯝ ꯑꯣꯏꯕꯩ ꯃꯥꯜꯂꯦ ꯑꯗꯨꯁꯦ ꯑꯩꯈꯣꯏꯁꯦ ꯂꯣꯏꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯊꯪ ꯀꯥꯏ ꯆꯠꯁꯤꯒꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯗꯩ ꯊꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯀꯦꯐꯦ ꯑꯃ ꯆꯪꯉꯒ ꯀꯩꯅꯣꯝꯃ ꯆꯥꯔꯒ ꯍꯟꯅꯕ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ ꯃꯊꯪ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯀꯣꯐꯤ ꯑꯃ ꯍꯥꯟꯅ ꯊꯛꯈꯤꯒꯦꯅ ꯀꯣꯐꯤ ꯃꯆꯥ ꯑꯃꯇ ꯍꯥꯟꯅ ꯊꯛꯈꯤꯒꯦꯅ ꯆꯪꯉꯛꯄꯅꯦ ꯁꯤ ꯇꯣꯐꯤ ꯑꯦꯟ ꯇꯣꯛ ꯍꯥꯏ ꯁꯤꯗ ꯂꯥꯛꯑꯦ ꯃꯐꯝꯁꯦ ꯑꯗꯨꯝ ꯐꯖꯩ ꯌꯦꯡꯉꯣ ꯑꯦꯔꯤꯌꯥꯁꯦ ꯐꯖꯩ ꯁꯤꯗ ꯍꯩꯅꯧ ꯌꯥꯝ ꯌꯣꯜꯂꯦ ꯂꯩꯔꯨꯁꯤꯔꯣ ꯃꯄꯥꯟ ꯐꯝꯒꯦꯔꯣ ꯃꯄꯥꯟꯗ ꯐꯝꯅꯤꯡꯉꯦ ꯃꯐꯝꯁꯦ ꯑꯗꯨꯝ ꯐꯖꯩ ꯑꯦꯝꯕꯤꯌꯟꯁꯦ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯑꯥꯎꯠꯗꯣꯔ ꯄꯥꯝꯕꯒꯤꯗ ꯐꯝꯕ ꯉꯁꯤꯁꯦ ꯈꯔ ꯔꯦꯅꯤ ꯑꯣꯏꯌꯦꯕꯀꯣ ꯒ꯭ꯂꯨꯃꯤ ꯑꯣꯏ ꯈꯔ ꯋꯦꯗꯔꯁꯦ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯐꯝꯃꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯀꯩꯀꯩꯅꯣ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯦꯡꯉꯁꯦ ꯎꯠꯂꯛꯑꯒꯦ ꯃꯁꯔꯨꯝ ꯇꯣꯁ ꯍꯥꯏꯕꯀꯣ ꯃꯁꯔꯨꯝ ꯇꯣꯁ ꯂꯥꯛꯑꯦ ꯁꯤꯅ ꯑꯩꯒꯤ ꯐ꯭ꯔꯦꯟꯆ ꯚꯦꯅꯤꯂꯥ ꯂꯥꯇꯦ ꯃꯥꯒꯤꯅ ꯑꯃꯦꯔꯤꯀꯥꯅꯣ ꯍꯥꯎꯋꯦ ꯃꯅꯝꯁꯤꯗꯤ ꯍꯥꯎꯔꯦ ꯃꯍꯥꯎ ꯑꯃ ꯌꯦꯡꯉꯁꯦ ꯁꯦꯟꯗꯋꯤꯆ ꯀꯩ ꯁꯦꯟꯗꯋꯤꯆꯅꯣ ꯀꯥꯎꯔꯦ ꯄꯤꯖꯥ ꯁ꯭ꯄꯥꯏꯁꯤ ꯄꯤꯖꯥ ꯁ꯭ꯄꯥꯏꯁꯤ ꯄꯤꯖꯥ ꯁꯦꯟꯗꯋꯤꯆ ꯄꯤꯖꯥꯅꯦ ꯄꯤꯖꯥ ꯄꯅꯤꯔꯗꯤ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯆꯥꯔꯒꯦ ꯄꯤꯌꯣꯔ ꯚꯦꯖꯅꯦꯕ ꯆꯪꯉꯤꯁꯦ ꯅꯍꯥꯟꯈꯩꯁꯦ ꯑꯗꯨꯝ ꯅꯣꯟ ꯚꯦꯖꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯉꯁꯤꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯌꯦꯡꯉꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯦꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯪꯗꯕꯤꯗ ꯆꯪꯉꯨꯕꯅꯦ ꯍꯣꯏ ꯈꯪꯗꯕꯤꯗ ꯆꯪꯉꯨꯕꯅꯦꯕ ꯑꯗꯣ ꯌꯦꯡꯉꯁꯦ ꯚꯦꯖ ꯉꯥꯛꯇꯅꯦꯁꯦ ꯒ꯭ꯔꯤꯟ ꯍꯥꯏꯗꯤ ꯚꯦꯖ ꯀꯣ ꯒ꯭ꯔꯤꯟ ꯍꯥꯏꯗꯤ ꯚꯦꯖ ꯅꯤꯡꯁꯤꯡꯉꯣ ꯇꯧꯔꯁꯤ ꯁꯦ ꯂꯥꯛꯑꯣ ꯆꯤꯌꯔꯁ ꯃꯌꯥꯝ ꯍꯧꯔꯁꯦ ꯆꯤꯌꯔꯁ ꯇꯧꯔꯁꯦ ꯍꯥꯎꯕ꯭ꯔꯥ ꯅꯪ ꯑꯃꯦꯔꯤꯀꯥꯅꯣ ꯃꯤꯠ ꯁꯤꯡꯒꯠꯂꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯁꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯀꯩꯅꯣ ꯈꯪꯗꯦ ꯁꯦꯟꯗꯋꯤꯆ ꯇꯧꯕ ꯌꯦꯡꯕ꯭ꯔꯥ
케첩 한 개랑 케첩 야우도스 야디야 이게. 짜이야 이거. ขนาดเขาให้แหละ 이거 하와야. ขนาดโอเคแม่ซีเจครายงอนดาฮาวว่าเลยบุกก็รู้นะมันพม่ามาก็สักทีนี้จิกันยาวอ่ะเคเฟมดะซีเจงอนดาฮาวเครอันนี้สาวแล้วผมทันเลยเวชงักนั่งกินที่ห้องละ 국산 남아 짜이. ไอ้งำเลยแซนด์วิชเอามาขับใจแซนด์วิชตั้งขายใจตัวบงงำเลยมาเลยงำสังเลยไอ้นอนเวชมาจะอื่นเลยค่ะยำไลฟ์แบบมาเจ้าเสร็จ 빨리 이해가. มาไอ้น่าจะหนึ่งบาท 아 정말 나오디네 하나 리 하다나 이해. เวชนอนเวชแล้ว 하나 완전 이해. 방어오래 되나 그냥. ดูบอกแต่มัสรูมนี่คราเอากันได้มัสรูมกินต้องเจอแบบนี้ดูบอกแต่ยาเดี๋ยวคราดียาเลยแซนด์วิชชุบปานีร์กินเตาลีเนี่ยว่ากินต้องห้องนะบ้านยาเลย कोई दे एक्सचेंज लाख ब्रावो याद रहे के ममन दे हिता स्काई रॉकेट कोई दे याद रहे จะพวกเขากับภาษาเลย 중팡 드레바 แม่ซ้ำแล้วเสร็จแล้วก็มันพอมันก็โยแล้วก็มูเจอกาแฟดังในยาเลยให้น้องอะไรแบบนั้นไงเก็บปุ๊บตัวไฟในลิฟต์พังไงเก็บเอามาอ้าว I know 돼 ไม่ได้รู้ป่ะยังเคยกินน้ำเท่าป่ะเนี่ย 이게 하나 สี่สิบแล้วพังเด็ด 시계 비디 1 kg 50 시나 하고 가더라 พังเดีย Anna this one kg how much 100. this one 100 this one 50 that one 100. what difference is better Full pakka, Ah. full ready. वो कच्चा. raw kacha okay okay โอเคโอเค low 100 kg 100 kg เราได้ this one you give 1 kg Ah. สินะมุนดาบันนี่50 rupees แต่ยอแหละอามุนบาสินะ शीशे खा लीजिए ये वाला दे दो ये अच्छा है ये भी अच्छा है एक सेकंड. 1 kg में कितना आएगा भैया एक पीस, एक केजी में 3 पीस, 3 4 पीस पीस आते हैं. ये हाँ, अच्छा है क्या ये वाला हाँ ये वाला 120. 1 kg हो गया हाँ 1 केजी ज्यादा. ज़्यादा है कितना देना है 120. ठीक है ये दो มาปั่นมองเรนนะทำไม่ได้เลยไอโซเบลเลยจังเข้าปะ हाँ ไม่เลยวิวนะฮะมาความเจ๋ดำน้องไง 그래 이게 뭐나 चिकन क्रोस्टिनी इटालियन चिकन क्रोस्टिनी ने बसे ना सीजन ना บันชีสเค้ก चीज केक ये फ्रापे ना अमेरिकानो शिना करना जी कई मां मिंग कोगे ไอโซเบล काई लम दलो ไก่สตรีทเลย लवेल रोड एवरा นักเรียนรอย हां มาความเด็ดภาษา पे छू लगे मुझे मैं तो है 지금 자주는 하와이가 หอม 아
ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯪꯅꯕ ꯅꯥꯏꯕꯔꯗꯣ ꯑꯗꯨꯗ ꯃꯣꯏ ꯍꯩꯅꯧ ꯄꯤꯕ ꯑꯗꯩ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯡꯗ ꯂꯩꯔꯦꯕ ꯑꯩ ꯆꯥꯛꯐꯥꯎ ꯊꯥꯡꯒꯠꯂꯦ ꯃꯥ ꯋꯥꯔꯤ ꯁꯥꯟꯅ ꯂꯩ ꯑꯗꯨ ꯃꯌꯥꯝ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯆꯥꯛ ꯀꯥꯝꯃꯦ ꯕꯥꯏ ꯕꯥꯏ ꯕꯥꯏ